ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯤꯖꯈꯤꯕ ꯍꯥꯎꯁꯐꯨꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯇꯥꯕꯤꯍꯧꯗꯕ ꯌꯥꯎꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯔꯁꯤ꯫ ꯑꯍꯥꯟꯕ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯕꯣꯕꯀꯤ ꯃꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯃꯔꯤ ꯍꯥꯏꯕꯗꯤ ꯕꯣꯕ, ꯍꯦꯇꯜ, ꯑꯥꯔꯨꯁ ꯑꯃꯗꯤ ꯁꯦꯟꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯍꯦꯇꯜꯅ ꯃꯍꯥꯛꯀꯤ ꯃꯇꯩ ꯃꯅꯥꯎꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯑꯣꯏꯗꯕ ꯄꯥꯗꯕ ꯀꯌꯥ ꯉꯥꯡꯖꯜꯂꯨꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯟꯗꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯃꯦꯖꯔ ꯀ꯭ꯔꯤꯁꯅꯗ ꯑꯥꯔꯨꯁꯄꯨ ꯌꯥꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯖꯜꯂꯨꯕ ꯑꯗꯨꯒꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤꯅ ꯋꯥꯈꯜ ꯊꯣꯛꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯜꯂꯤꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯇꯥꯡ 14 ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯦꯟꯗꯤꯒꯤ ꯃꯕꯨꯡ ꯃꯦꯖꯔ ꯀ꯭ꯔꯤꯁꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯇꯥꯡ 18ꯇꯅ ꯍꯤꯇꯜꯒꯤ ꯃꯄꯥ ꯕꯥꯇꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯥꯔꯨꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯖꯕ ꯃꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯟꯗꯤꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯕꯨꯡꯗ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ? ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯌꯨꯝ ꯑꯆꯧꯕ ꯕꯪꯒ꯭ꯂꯣ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯒꯤ ꯅꯕꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ, ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯇꯧꯖꯔꯨꯔꯤꯕ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯟꯗꯤꯅ ꯕꯣꯕ ꯑꯃꯗꯤ ꯑꯥꯔꯨꯁꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯈꯨꯗꯝ ꯑꯃ ꯄꯤꯗꯨꯅ ꯃꯈꯣꯏꯗ ꯈꯪꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯛꯆꯦꯜꯗꯤ ꯌꯥꯝꯅ ꯁꯦꯡꯉꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯍꯥꯟꯅꯁꯨ ꯂꯨꯍꯣꯡꯉꯨꯔꯦ, ꯑꯗꯨꯕꯨ ꯗꯤꯚꯣꯔꯁꯇꯤ ꯇꯧꯈ꯭ꯔꯦ, ꯁꯨꯃꯥꯏꯅ ꯑꯁꯦꯡꯕꯗꯨ ꯗꯗꯥꯗ ꯍꯥꯏꯔꯕꯗꯤ ꯌꯥꯕꯤꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯥꯠꯇꯨꯝ ꯍꯥꯠꯀꯦ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯁꯦꯟꯗꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯥꯔꯨꯁꯅ ꯁꯦꯟꯗꯤꯗ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ꯫ ꯇꯟꯖꯥ ꯑꯁꯤꯗ ꯍꯦꯇꯜꯅ ꯁꯦꯟꯗꯤꯗ ꯍꯪꯂꯛꯏ, ꯅꯈꯣꯏꯒꯤ ꯗꯗꯥ ꯑꯗꯨ ꯇꯥꯡ ꯀꯌꯥꯗ ꯂꯥꯛꯂꯒ ꯇꯥꯡ ꯀꯌꯥꯗ ꯑꯃꯨꯛ ꯍꯟꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯦꯟꯗꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯗꯗꯥꯗꯤ ꯇꯥꯡ 14ꯗ ꯂꯥꯛꯂꯒ ꯇꯥꯡ 16ꯇ ꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯍꯦꯇꯜꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯁꯤꯟꯕ ꯌꯥꯔꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯄꯥꯗꯣ ꯇꯥꯡ 18ꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ꯫ ꯍꯤꯇꯜꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯦꯖꯦꯟꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯂꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯋꯥꯏꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯟꯗꯤꯒꯤ ꯗꯗꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯔꯨꯁꯀꯤ ꯌꯨꯝ ꯑꯣꯏꯅ ꯎꯔꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯦꯟꯗꯤꯒꯤ ꯗꯗꯥꯅ ꯑꯥꯔꯨꯁꯄꯨ ꯌꯥꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯇꯥꯡ 18ꯇ ꯄꯄꯥ ꯂꯥꯛꯂꯅꯤ, ꯑꯗꯨꯒ ꯕꯣꯕꯀꯤ ꯌꯨꯝ ꯑꯃꯨꯛ ꯁꯥꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯣꯕꯄꯨ ꯄꯄꯥꯅ ꯁꯣꯏꯗꯅ ꯌꯥꯕꯤꯗꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗꯗꯥꯁꯨ ꯄꯄꯥꯁꯨ ꯍꯔꯥꯎꯔꯅꯤ, ꯃꯈꯣꯏ ꯍꯔꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯔꯅꯤ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯏꯔꯅꯤ, ꯃꯁꯤ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯤꯇꯜꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯔꯨꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯅꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑꯣꯏꯗꯕ ꯑꯃꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯗꯣ ꯐꯠꯇꯕ ꯊꯕꯛ ꯀꯧꯗꯦ, ꯑꯣꯏꯗꯕ ꯊꯕꯛ ꯀꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯃꯔꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯌꯥꯃꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯕ ꯕꯪꯒ꯭ꯂꯣ ꯑꯃꯈꯛꯅꯤ꯫ ꯕꯪꯒ꯭ꯂꯣ ꯑꯁꯤꯕꯨ ꯋꯥꯏꯅꯕ ꯍꯥꯏꯗꯨꯅ ꯑꯥꯔꯨꯁ ꯑꯃꯗꯤ ꯍꯤꯇꯜ ꯂꯥꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯪꯒ꯭ꯂꯣꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯥꯔꯨꯁ ꯑꯃꯗꯤ ꯍꯤꯇꯜꯗ ꯕꯪꯒ꯭ꯂꯣꯗꯨꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯔꯨꯁꯅ ꯃꯈꯣꯏꯅ ꯕꯪꯒ꯭ꯂꯣ ꯑꯁꯤ ꯋꯥꯏꯔꯤꯉꯩ ꯃꯇꯝ ꯃꯅꯨꯡ ꯈꯔ ꯑꯗꯨꯗ ꯐꯣꯇꯣ ꯑꯁꯤ ꯂꯧꯊꯣꯛꯆꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯥꯔꯨꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯪꯒ꯭ꯂꯣꯗꯨꯒꯤ ꯁꯦꯟꯅꯅꯕ ꯍꯦꯠ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯅꯥꯒꯤ ꯄꯥꯔꯃꯤꯁꯟꯅ ꯐꯣꯇꯣ ꯑꯁꯤ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯪꯂꯛꯏ, ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯦꯗꯥꯝ, ꯃꯈꯣꯏ ꯑꯁꯦ ꯕꯪꯒ꯭ꯂꯣ ꯑꯁꯤꯕꯨ ꯋꯥꯏꯅꯕꯒꯤꯗꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯦꯗꯥꯝꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯣ, ꯈꯪꯉꯦ, ꯑꯗꯨꯗꯤ ꯕꯪꯒ꯭ꯂꯣ ꯑꯁꯤ ꯋꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯗ ꯑꯌꯥꯕ ꯄꯤ, ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯜꯂꯛꯈꯤ꯫ ꯃꯦꯗꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯥꯔꯨꯁꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯍꯤꯇꯜꯅ ꯑꯥꯔꯨꯁꯅ ꯈꯨꯝꯈ꯭ꯔꯕꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯈꯤ, ꯍꯣꯏ, ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯣꯏꯗꯕ ꯑꯃꯃꯨꯛ ꯉꯥꯡꯕ ꯇꯥꯈꯤ꯫
Madamduna phare adudi ayaba pire ai sign torage la o haiduna nupi masa adu koksinduna changki adudagi arusna hairei babi karigi oidaba nganglibano haina hitalna khumna e aina oidaba ngangliba se aikhoigi yaifanabagi damaktani matang aduda arusto minamba amagi mathakta minamba ama muk tawre haiduna makhoi tungda khudongthiba khara taraklani haiduna matha yamna sajaramki mathangi sinda uliba si bob amadi sendi कार अमदा तोंगदुना मबुंग कृष्ण बुलौब चटपगी गाड़ी कन्न थौरी बोबना गाड़ी थौना थौना सेंदी दा हंगई अखोई करम टर्मिनल द संगदबनो हाइदुना हंगबदा सेंदी दो मथा सामंदना तौफम खंखिदे नंबर 3 अमु हाई 4 अमु हाई अरेपा अमा तंगदांग बमा खंगब ngमखिदे सेंदी की सरांगनबा अदु उबदा बोबना हाइरई सेंदी करिगिनो नंगना पाखतलिबा दुबो सेंदी ना हाइरई आइगी इबुंगदी ओइदबा nganगबा याम यादबनी अइना ओइदबा वा nganगबा खुदिंगी माना इराय लाइन हेक्ता फाबा ngमनी तंजा अदुदा मबुंगी टेक्स्ट मेसेज अमा सेंदी की फोन दा लाखी सेंदी ना येंगलुबा मतमदा महाक लाखपगी प्रोग्राम अदो पोस्टपोन तौरे हाइदुना इबा वारोन अमा ओइरमखी अदुदा बोबना हाइरकी अखोइदी समाइना तौगनी खंगदबनीना बंगलो अदु वाइबगी टेक्सु नुमित हुमनीगिदी पिथोकलुरे अखोइ कमदौगनी हाइदुना माथा साखी मतांग असिदगी मखोइ मरीना सिलंबा प्लान अदु पंगचाइ चाइबा होरखी मरमदी बंगलो सेनरिबा मेदाम अदुनासु बोकी नुपी हितलबु आरुसकी नुपी अमा ओइना उखी ओइदबा अमा खंगनदनबा होनाबदा मखोइ मरी ओइदबा मथंग मथंग तौरकपा मथौ तारखी नाकल अमदा उलिबा असिना ngasai arus amadi hetalna waiba lakiba banglo adugi mamangda arusna lei khara hektuna leiri matang asida uliba matam asi makhoina ngasai hainakiba mabung krishnana lakadaba numit tang tara marigi numit aduni तौबदबु मबुंग कृष्ण अदुदी लाक्लरोय मरमदी महाक लाक्लरोय हाइदुना सेंदीगी फोनदा टेक्स्ट मेसेज की खुथांगदा हाइदोरखरबनी आरुसना लई हेक्तुना ngairiba du ategi nate lei adu मेजर कृष्णबु ओकु मतमदा पीननबगी दबक्तनी matang aduda batuk patel oina yum aduda thunglare maramdi batuk ki mamana numit mangani ngaiduna matamanghan bayaroi hojik khudak chatkadabani haibadagi laklibani matang asida batukna aruspu ubada mahakki maya nupa adu oiraboi khanki jai krishna haina solduna arusta mahak lakle haina khangalaki arusu batuk patel bu ubada sendigi mabung krishna oiraboi ningladuna lei adu piduna welcome sir haiduna taramna oki तंजा अदुदा हेतल सु युम अदुदगी मपान थोलई अदुगा मपाबु उजबा मतमदा हराव मनखिदुना पपा हाइदुना चेंजलखी हितलना पपा हाइना कौबा अदु ताबदा आरुस्तु खितंग चममना खंजै मदुदी सेंदीगी मबुंग असे हितलगी मपा ओइरमे अदुदी सेंदी असे हितलगी मने थोकले मखोय असी मरी मता लोइना थोकलमे हाइदुना वखल सागचरमी ताबीरिबसिंगना मतांग असिदा खितंगनी चममनरमगनी अदुबु वारी मखा तारगा सोइदना ज्ञान ताबिरकनी हितल मपागी मनाक्ता चेंसलक्तुना नुंगसीना पपा हाइना कौरमी अदुबु बातुकती वाही अमा फाबो खुमदना तुमिना लुक्थरगा लै अदुदगिदी मपा मचा नुंगसीना कोनदुना कमिन्नदुना लैखी हितलना आरुस्ता महाकी मपानी हाइदुना सक्ताखी मतांग अदुदा आरुस्ती सेंदीगी मबुंगनी हाइना अदुम खंदुना लै मरम अदुना नमस्ते सार हाइना मखुत अदु लोनदुना व्यवहार तौई अदुदा हितलना सीदी सेंदीगी मबुंग कृष्ण रावनते आइगी पपा बाटुक पाटेल नि हाइदुना सक्ताखी हितलगी वाफम अदु ताबदा आरुसना खितंगदी चममनै अदुगा हंगई पपा सी तांग 13 लाकनी हाइबदाइने अदुदा बाटुक पाटेलना होय चुम्मी आई तांग 13 लाकदबनी अदुबु आइना पंथदुना लैबा ngamlaktabadagi लाक्लबनी आइगी इयानुपा हाइदुना हाइरखी बाटुक पाटेलना इयानुपा हाइरकपा अदुदा हेतलना पपा मादी आइगी नुपा नते हाइदुना हाइरखी तंजा अदुदा ngasai banglo adubu senariba medam aduna taraduna sangselaktuना हाइरई नबाइनिबु नतै ननाउनी हाइबदाइने हाइदुना matang asida hetal amadi arus animak oidaba ngangba takhi maramdi hitalna hek aigi nupa nate haiduna hairubada makhoina siluriba plan adu pongkai kaiduna mapa aduna khangkhidoribani hitalgi wahai adu tabada batuk patel na nganglap tawraga hairei nangi nupa nate haiba matang aduda madi aigi nupa nate aigi ishorgumbani haina hitalna khumlaki adudagi medam amadi batuk ado o nupa gumba nataba ishorgumna khanjaba haiduna harauna leiki मखोइना मिनम्बा तौबा अदु बाटुक पाटेल अमदी मेदाम अदुना फाबदी ngमखिद्रे मेदाम अदु लुखराबेनी मतम अयामबदा इरांग त पुदुना लैबा नुपीनी मेदाम अदुना बाटुक त पाइबा लै अदो इरांग पुरदुना यामना फजे हाइना हाइरई बाटुकना नुपीदुगी इंगितो हाइपेति खंगुम तौई अदुगा महांगना हाइरई नमस्ते इचल हाइना व्यवहार तौरगा बाटुक पाटेल की इचल हाइबा वाही अदु ताबदा नुपीदुना हाइरई आइबु नंगी नचल नुपीरो आइगी मिंग जुलेखा भानु कौई इसन नुपी हाइना कौरकनो अदुगा आइदी
ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯕꯥꯇꯨꯛꯅ ꯑꯩꯁꯨ ꯄꯈ꯭ꯔꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯇꯜꯅ ꯋꯥꯀꯥꯏ ꯌꯥꯎꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯣꯀꯦ ꯖꯨꯂꯦꯈꯥ ꯕꯥꯏ ꯕꯥꯏ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯥꯇꯨꯛꯅ ꯀꯔꯤꯒꯤ ꯆꯠꯍꯟꯈꯤꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯨꯂꯦꯈꯥꯅ ꯅꯪꯒꯤ ꯅꯄꯥ ꯕꯥꯇꯨꯛ ꯑꯁꯦ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯥꯅꯦ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯥꯇꯨꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯁꯤ, ꯌꯨꯝ ꯑꯁꯦ ꯅꯪꯒꯤꯁꯨ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯨꯂꯦꯈꯥꯅ ꯃꯥꯅꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯥꯔꯨꯁꯇꯨ ꯄꯥꯈꯠꯃꯟꯗꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯃꯔꯩꯗꯨ ꯇꯠ ꯇꯠ ꯂꯥꯎꯅ ꯇꯠꯂꯛꯏ꯫ ꯑꯗꯨꯗ ꯕꯥꯇꯨꯛꯅ ꯍꯥꯏꯔꯛꯏ, ꯑꯩ ꯉꯁꯥꯏꯈꯩ ꯅꯪ ꯅꯔꯩ ꯇꯠꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯕꯥꯇꯨꯛꯅ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥ ꯑꯗꯨ ꯃꯔꯩ ꯇꯠꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯔꯩ ꯇꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯨꯂꯦꯈꯥꯅ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯕꯥꯇꯨꯛꯅ ꯉꯥꯏꯈꯣ, ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛꯇ ꯄꯝꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯇꯜꯅ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯑꯉꯥꯡꯗꯨ ꯋꯥꯀꯤꯡ ꯆꯠꯈꯤ ꯍꯥꯏꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯕꯥꯇꯨꯛꯅ ꯀꯩꯅꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯋꯥꯀꯤꯡ ꯆꯠꯄ ꯉꯝꯂꯕ꯭ꯔꯅꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯍꯦꯇꯜꯅ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯃꯤꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯥꯇꯨꯛꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯃꯤ ꯑꯗꯨꯗ ꯐꯣꯟ ꯇꯧ ꯍꯧꯖꯤꯛꯃꯛ ꯄꯣꯔꯛꯂꯣ ꯍꯥꯏꯗꯨꯅ꯫ ꯕꯥꯇꯨꯛꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯥꯔꯨꯁꯅ ꯆꯤꯔꯣꯟ ꯇꯧꯔꯗꯨꯅ ꯍꯥꯏꯈꯤ, ꯃꯤꯅꯝꯕꯁꯤꯡ ꯑꯗꯨ ꯉꯥꯡꯈꯣꯗꯅ ꯍꯥꯏꯗꯨꯅ ꯍꯤꯇꯜꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯉꯁꯥꯏ ꯃꯕꯨꯡ ꯀ꯭ꯔꯤꯁꯅ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯕꯣꯕ ꯑꯃꯗꯤ ꯁꯦꯟꯗꯤ ꯑꯗꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯀꯟꯅ ꯍꯜꯂꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯇꯜꯅ ꯐꯣꯟ ꯇꯧꯁꯜꯂꯛꯏ꯫ ꯍꯤꯇꯜꯅ ꯃꯤ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ murum murum ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯛꯂꯕ꯭ꯔꯥ? ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯇ꯭ꯔꯤ, ꯀꯦꯟꯁꯦꯜ ꯇꯧꯔꯦ, ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯍꯤꯇꯜꯅ ꯄꯄꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯇꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯟꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯃꯆꯥꯅꯨꯄꯤꯗ ꯅꯪꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕ ꯃꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯑꯣꯏꯅꯤ? ꯀꯗꯥꯏ ꯐꯣꯟꯗ ꯄꯤꯔꯛꯎ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯨꯜꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏ ꯁꯦꯕꯥꯔꯤ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ꯫ ꯕꯥꯇꯨꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯟꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯉꯛꯆꯥꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯈꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨ ꯅꯣꯏꯒꯤ ꯅꯄꯥꯒꯤ ꯑꯉꯥꯡꯂ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯦꯟꯗꯤꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯑꯣ ꯄꯨꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯁꯦꯟꯗꯤꯅ ꯕꯣꯕꯇ ꯉꯛꯅ ꯍꯥꯏꯔꯛꯏ, ꯄꯄꯥꯗꯣ ꯍꯧꯖꯤꯛ ꯌꯧꯔꯛꯈ꯭रे꯫ ꯁꯦꯟꯗꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯅ ꯉꯛꯂꯗꯨꯅ ꯍꯥ ꯄꯄꯥ ꯂꯥꯛꯈ꯭रे ꯍꯥꯏꯕ? ꯃꯥꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯀꯝꯗꯧꯅ ꯌꯧꯔꯛꯂꯤꯕ? ꯑꯗꯨꯒ ꯁꯦꯟꯗꯤꯅ ꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯗꯣ ꯄꯨꯔꯛꯂꯣ ꯌꯦꯡꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯕꯣꯕꯅ ꯉꯛꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ? ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯈꯤ, ꯈꯪꯗꯦ, ꯍꯧꯖꯤꯛꯃꯛ ꯑꯉꯥꯡ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯣꯏꯕ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯋꯦꯇꯤꯡ ꯔꯨꯝ ꯑꯃꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜ ꯍꯩ ꯃꯍꯤ ꯑꯃ ꯊꯛꯂꯒ ꯑꯥꯔꯨꯁꯀ ꯁꯣꯐꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩ, ꯑꯗꯨꯒ ꯋꯥꯡꯃꯗꯅ ꯍꯦꯇꯜꯒ ꯃꯦꯗꯥꯝ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯋꯥꯡꯃꯗ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯍꯦꯇꯜ ꯑꯃꯗꯤ ꯃꯦꯗꯥꯝ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯕꯥꯇꯨꯛꯅ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯑꯥꯔꯨꯁꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯑꯃꯁꯤꯅꯤ ꯑꯩꯅ ꯍꯪꯂꯤꯕ ꯑꯁꯦ ꯍꯥꯏꯔꯛꯄꯗ ꯑꯥꯔꯨꯁꯅ ꯏꯈꯟ ꯈꯟꯊꯗꯅ ꯂꯦꯟꯗꯂꯦꯗꯤꯅꯤ ꯈꯪꯍꯥꯏ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤ ꯃꯍꯥꯛꯀꯤꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯥꯔꯨꯁꯅ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯍꯥꯏꯅ꯫ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯂꯦꯟꯂꯦꯗꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯥꯔꯨꯁꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯦꯟꯂꯦꯗꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯕ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯄꯥ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯐꯤꯡꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯕꯥꯇꯨꯛ ꯄꯥꯇꯦꯜꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯄꯄꯥ ꯍꯥꯏꯅ ꯈꯨꯔꯝꯈꯤ꯫ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯑꯥꯔꯨꯁꯇ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯌꯥꯅꯨꯄꯥ, ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯌꯨ ꯑꯗꯨꯒ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ꯫ ꯑꯥꯔꯨꯁꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯦ, ꯑꯗꯨꯒ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯥꯔꯨꯁꯇ ꯍꯪꯉꯤ, ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯅ꯫ ꯃꯀꯨꯕꯣꯛ ꯕꯥꯇꯨꯛ ꯄꯥꯇꯦꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯦꯇꯜꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯥꯟꯖꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯤꯇꯜꯅ ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯑꯥꯔꯨꯁꯅꯁꯨ ꯀꯔꯤꯝꯇ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯆꯤꯟꯅ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯇꯧꯏ꯫ ꯑꯗꯨꯒ ꯕꯣꯕꯇ ꯃꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯩꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯍꯪꯂꯛꯈꯤ, ꯄꯨꯖꯥꯔꯤ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯗ꯭ꯔꯦꯁ ꯑꯇꯥꯡ ꯑꯇꯥꯡꯕ ꯁꯦꯠꯂꯤꯕ ꯑꯁꯦ? ꯑꯥꯔꯨꯁꯅ ꯈꯨꯝꯂꯛꯏ, ꯁ꯭ꯋꯥꯏꯒꯤ ꯄꯨꯖꯥꯔꯤ ꯃꯈꯩꯗꯤ ꯑꯁꯤꯒꯨꯝꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯂꯣꯏꯅ ꯁꯦꯠꯂꯤ,
ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯍꯥꯏꯔꯛꯏ ꯑꯣ ꯁ꯭ꯋꯥꯏꯒꯤ ꯏꯪꯂꯤꯁꯀꯤ ꯄꯨꯖꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯗ꯭ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯛꯅ ꯍꯪꯂꯛꯈꯤ ꯕꯣꯕ ꯍꯥꯏꯔꯤꯕ नुपा ꯑꯁꯤ ꯁꯥꯎꯅꯤꯡꯕ ꯄꯥꯈꯠ ꯊꯨꯀꯠꯄ ꯃꯇꯝꯗ ꯃꯔꯩ ꯍꯦꯛ ꯇꯛꯀꯟꯕ नुपा ꯑꯣꯏꯕꯅꯤꯅ ꯃꯁꯥ ꯃꯊꯟꯇ ꯏꯪꯂꯤꯁꯀꯤ ꯄꯨꯖꯥꯔꯤ ꯍꯥꯏꯔꯗꯨꯅ ꯃꯔꯩ ꯑꯗꯨ ꯇꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯔꯩ ꯇꯠꯄ ꯑꯗꯨ ꯎꯕꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯑꯔꯨꯁꯇ ꯍꯪꯂꯛꯈꯤ ꯃꯍꯥꯛꯅ ꯃꯔꯩ ꯇꯠꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯔꯨꯁꯅ ꯍꯥꯏꯔꯛꯏ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯃꯥꯁꯇꯔ ꯑꯩꯅ ꯂꯩ ꯇꯠꯂꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯃꯇꯧ ꯇꯝꯗꯨꯅ ꯂꯩ ꯇꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯂꯩ ꯇꯠꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯑꯔꯨꯁ ꯑꯗꯨ ꯄꯥꯈꯠꯈꯤꯗꯨꯅ ꯃꯔꯩ ꯇꯠꯂꯗꯨꯅ ꯕꯣꯕꯇ ꯍꯥꯏꯔꯛꯏ ꯆꯥꯅꯅꯕ ꯀꯔꯤ ꯁꯦꯝꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯣꯕ ꯑꯗꯨꯁꯨ ꯈꯣꯏꯗꯧ ꯊꯤꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯩ ꯇꯠꯅ ꯃꯍꯥꯛꯁꯨ ꯈꯨꯝꯂꯛꯏ ꯍꯂꯨꯋꯥ ꯁꯦꯝꯃꯤ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯑꯔꯨꯁꯅ ꯑꯃꯨꯛ ꯕꯥꯇꯨꯛꯇ ꯍꯂꯨꯋꯥ ꯆꯥꯒꯦꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯍꯥꯏꯔꯛꯏ ꯍꯂꯨꯋꯥꯗꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯔꯨꯁꯅ ꯑꯃꯨꯛ ꯃꯔꯩ ꯇꯠꯂꯒ ꯕꯣꯕꯇ ꯈꯨꯝꯈꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯟꯗꯤ ꯑꯗꯨ ꯍꯔꯥꯎꯅ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯑꯉꯥꯡꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯉꯥꯡ ꯑꯗꯨ ꯄꯤꯛꯂꯤꯕꯅꯤꯅ ꯅꯤꯡꯊꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯈꯤ ꯑꯗꯨꯒ ꯕꯣꯕ ꯑꯃꯗꯤ ꯑꯔꯨꯁ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯗꯕ ꯃꯈꯩ ꯏꯟꯈꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯨꯄꯥꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯁꯦꯟꯗꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯗ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯔꯨꯁ ꯑꯗꯨ ꯁꯦꯟꯗꯤꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯀꯨꯕꯣꯛꯇ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯂꯧꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯃꯟꯗꯨꯅ ꯊꯥꯡꯒꯠꯗꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯩ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯎꯔꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤꯒꯤꯅꯣ ꯃꯨꯁꯤꯟ ꯃꯨꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯨꯏ ꯉꯧꯏ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯍꯤꯇꯜꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯀꯔꯤꯒꯤꯅꯣ ꯄꯄꯥꯅ ꯑꯗꯨꯛ ꯑꯃꯨꯕ ꯑꯉꯧꯕ ꯍꯥꯏꯅ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯑꯉꯥꯡ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯗꯨ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯃꯈꯣꯏꯗ ꯑꯣꯟꯊꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯠꯂꯛꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯍꯤꯇꯜ ꯉꯛꯂꯗꯨꯅ ꯆꯞ ꯌꯨꯡꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯈꯨꯝꯃꯨ ꯑꯃ ꯍꯦꯃꯟꯈ꯭ꯔꯦ ꯏꯌꯥꯅꯨꯄꯥ ꯃꯁꯤ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯃꯨꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯂꯣ ꯄꯄꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯕꯣꯕ ꯑꯃꯗꯤ ꯁꯦꯟꯗꯤꯅ ꯅꯦꯒ꯭ꯔꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯒꯤꯅꯤ ꯑꯔꯨꯁꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯕꯣꯛ ꯑꯗꯣ ꯑꯐ꯭ꯔꯤꯀꯥ ꯅꯤꯉꯣꯜꯅꯤ ꯑꯗꯨꯅꯅꯤ ꯃꯨꯔꯤꯕꯁꯦ ꯏꯀꯨꯕꯣꯛ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯔꯨꯁꯅ ꯔꯥꯍꯨꯜ ꯍꯦꯇꯜꯅ ꯔꯥꯖꯦꯁ ꯕꯣꯕꯅ ꯔꯣꯍꯟ ꯑꯗꯨꯒ ꯁꯦꯟꯗꯤꯅ ꯔꯥꯖ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯤꯅ ꯀꯥꯟꯅꯗꯕꯤꯗ ꯃꯊꯪ ꯈꯨꯝꯂꯛꯈꯤ तसेंबदी मखोई मरीना कुमलक्लिबा असी मखोईगी अंगांग नत्तबनिना मखोई वाखलदा अनिंगबसिंगदु खंथरुबा तौदना सत सत कुमलक्पगिनी मखोई मरी अदु हुरानबा फाख्रे हाइदुना चप युंगना तुमिन्ना लेप्तुना लै तंजा अदुदा बाटुक पाटेल अदु वा ngang तुमिन्ना ngaktang खल्लबा मतुंगदा थुना हाइरई ओ मागी ममिंग असे राहुल राजेश रोहन राज कौब्रा हाइदुना हाइरखी हुरान फाहौद्रे हाइदुना मखोई मरी अदो सोर सांगना होंथोक्तुना तुमिन्ना लै अदुदगी बाटुकना इशुदी मुजरबसु सनानी हाइदुना चोंगदुना सानरई तंजा अदुदा मेदाम अदुना अंगांगा अदुमाइना कयाम कुइना सानदुना लैगे हाइरिबनो नंगी तुम्फम का अदो ताकलगे लाओ हाइदुना अंगांग अदु अइंगोंदा पिरकलो हाइदुना अंगांग अदु पमनगा मखोई अहुम पुन्ना संमिनखी मथंगी सेंदा उलिबा असि नुमिदांग वाइरमगी मतमनी सेंडी बॉब हेटल अमदी आरुस मखोई मरी वा तानदुना लेरमी सेंडीना यामना पेंदना हाइरई अइसे युम असिगी अंगांग सेननबा लैबा मिनाई तारे अइंगोंदा यंगउ अइबु मिनाई मानब्रा हाइदुना साउना हाइरखी अदुगा बॉबनासु साउना मरै तत्ला हाइरई अइसु नखोइगी युम असिगी पुजारी तारेदना हाइदुना साउना हाइरखी हेटलना बॉबता हाइरखी अइ सोइखरे बॉब अदुबु ngayhak ki yanana bu honabada phibam mase takhibani nang aibu waroganu haiduna hairaki arusna sauraduna hairai punamak oidaba mangangna bu honabada oidaba chama chama nganglakhigadoini khangu haiduna hairaki aduga makha tarai hojikti kari tawgadabno haibado ai wakhalga amata thokre
ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯂꯣꯏꯅ ꯊꯤꯍꯟꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯕꯣꯕ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯆꯣꯡꯖꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯇꯥꯔꯦ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯁꯦꯟꯗꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤ ꯑꯣꯏꯍꯜꯂꯦ, ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯅꯨꯄꯤ ꯂꯣꯏꯅ ꯇꯥꯔꯦ, ꯑꯗꯨꯒ ꯑꯩꯒꯤꯅ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯏꯆꯟ ꯅꯨꯄꯤ ꯂꯣꯏꯅ ꯇꯥꯔꯦ, ꯁꯤꯗꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯦꯇꯜꯅ ꯕꯣꯕꯀꯤ ꯋꯥ ꯑꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯐ꯭ꯔꯤꯀꯥꯟꯒꯤ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯂꯤꯁꯤꯅ ꯀꯗꯣꯝꯗꯒꯤ ꯄꯨꯔꯛꯂꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯕꯣꯕꯅ ꯁ꯭ꯇꯦꯂꯥꯒꯤ ꯑꯉꯥꯡ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯣꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯃꯛ ꯑꯊꯨꯕꯇ ꯄꯥꯝꯕꯗꯥꯏꯅꯦ, ꯑꯗꯨꯅ ꯅꯪꯒꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯄ ꯑꯉꯥꯡ, ꯁꯥꯁꯤꯟꯅꯕ ꯅꯨꯄꯥ, ꯑꯋꯥꯏꯕ ꯌꯨꯝ, ꯑꯗꯨꯒ ꯑꯋꯥꯏꯕ ꯄꯄꯥ ꯍꯥꯏꯔꯒ ꯃꯔꯩꯗꯣ ꯇꯠ ꯇꯠ ꯂꯥꯎꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯕꯣꯕꯅ ꯃꯔꯩ ꯇꯠꯇꯨꯅ ꯂꯦꯞꯂꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯣꯕꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯍꯤꯇꯜꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯄꯄꯥꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯄꯄꯥꯗꯤ ꯑꯁꯦꯡꯕꯅꯤ, ꯁꯥꯁꯤꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯣꯕꯅ ꯍꯤꯇꯜ ꯑꯃꯗꯤ ꯁꯦꯟꯗꯤ ꯑꯗꯨ ꯃꯔꯦꯡꯕꯥꯟ ꯄꯥꯏꯗꯨꯅ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ꯫ ꯁꯦꯟꯗꯤ ꯑꯃꯗꯤ ꯍꯤꯇꯜ ꯑꯗꯨ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯕꯣꯕꯅ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯥꯔꯨꯁꯇꯨꯁꯨ ꯃꯅꯤꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯨꯁꯅ ꯃꯉꯣꯟꯗ ꯐꯨꯔꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯥꯔꯨꯁꯅꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯊꯥꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯪꯒꯠ ꯍꯟꯗꯥ ꯊꯥꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯑꯥꯔꯨꯁ ꯑꯗꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯍꯤꯇꯜꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯔꯛꯏ, ꯄꯄꯥ, ꯑꯩꯈꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯥꯔꯇꯨꯛ ꯑꯗꯨ ꯃꯃꯤꯠ ꯆꯞ ꯌꯨꯡꯂꯗꯨꯅ ꯏꯅꯦ ꯐꯠꯇꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯤꯇꯜꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯦ ꯁ꯭ꯂꯤꯞ ꯋꯥꯛꯀꯤ ꯂꯩꯅꯥ ꯑꯃ ꯂꯩꯕꯗꯣ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯈꯤ, ꯑꯩꯒꯤ ꯄꯄꯥꯁꯦ ꯁ꯭ꯂꯤꯞ ꯋꯥꯛꯀꯤ ꯂꯩꯅꯥ ꯑꯃ ꯂꯩꯕꯅꯤ, ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯂꯤꯞ ꯋꯥꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯩꯅꯥ ꯃꯈꯜ ꯑꯃꯈꯛꯅꯤ, ꯃꯗꯨꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯊꯕꯛ ꯇꯧꯔꯛꯄ ꯑꯗꯨꯒ ꯀꯣꯏꯆꯠ ꯆꯠꯂꯛꯄ, ꯇꯧꯕꯇꯕꯨ ꯃꯁꯥꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯖꯗꯕ ꯑꯗꯨꯝꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯗꯒꯤ ꯕꯣꯕ ꯑꯃꯗꯤ ꯑꯥꯔꯨꯁꯅ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜꯕꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯗꯨꯅ ꯆꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯊꯟꯗ ꯍꯥꯏꯖꯈꯤ, ꯑꯩꯈꯣꯏ ꯑꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯁꯣꯏꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯅ ꯆꯥꯟꯕꯤꯗꯨꯅ ꯀꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯆꯪꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯔꯨꯁ ꯑꯃꯗꯤ ꯁꯦꯟꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜ ꯑꯗꯣ ꯃꯈꯨꯠꯇ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯥꯏꯔꯗꯨꯅ ꯏꯌꯥꯅꯨꯄꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯕ ꯑꯗꯨ ꯁꯦꯟꯗꯤ ꯑꯃꯗꯤ ꯑꯥꯔꯨꯁꯅ ꯇꯥꯔꯛꯈꯤ꯫ ꯁꯦꯟꯗꯤꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯄꯄꯥ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯥꯔꯨꯁꯅ ꯃꯍꯥꯛꯀꯤꯁꯤ ꯃꯌꯥꯅꯨꯄꯥ ꯊꯤꯔꯛꯂꯤꯅꯤ, ꯃꯌꯥꯅꯨꯄꯥ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ, ꯑꯗꯨꯒ ꯕꯣꯕꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯇꯜꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯄꯄꯥꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯔꯛꯈꯤ꯫ ꯑꯗꯨꯗ ꯁꯦꯟꯗꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜ ꯑꯗꯨ ꯃꯈꯨꯠꯇ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯌꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯃꯊꯛꯀꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯈꯤ꯫ ꯑꯥꯔꯨꯁꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯕꯣꯕꯀꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈꯤ꯫ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜꯁꯨ ꯃꯌꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯗꯣꯂꯥꯜ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯂꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯥꯔꯨꯁꯅ ꯕꯣꯕꯀꯤ ꯀꯥ ꯑꯗꯨ ꯌꯧꯕ ꯍꯥꯟꯗꯨꯅ ꯊꯣꯡꯅꯥꯎꯗ ꯂꯤꯁꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯣꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯇꯜꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯔꯨꯁꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯇ ꯄꯄꯥ ꯂꯥꯛꯂꯦ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯕꯥꯔꯇꯨꯛꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜ ꯆꯪꯂꯛꯄ ꯍꯥꯜꯂꯕꯅꯤꯅ ꯕꯣꯕ ꯑꯗꯨ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ, ꯀꯥꯡ ꯈꯛꯇ ꯑꯗꯨꯝ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯑꯥꯔꯨꯁꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯕꯥꯔꯇꯨꯛ ꯄꯥꯇꯦꯜꯅ ꯏꯌꯥꯅꯨꯄꯥ ꯅꯪ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯪꯍꯪ ꯍꯪꯖꯤꯜꯂꯛꯈꯤ꯫ ꯑꯥꯔꯨꯁ ꯑꯗꯨ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯑꯩ ꯄꯨꯁ ꯑꯞ ꯏꯜꯂꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯍꯤꯇꯜꯗ ꯈꯪꯍꯪ ꯍꯪꯖꯤꯜꯂꯛꯈꯤ, ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ꯫ ꯍꯤꯇꯜꯁꯨ ꯏꯉꯛꯉꯛꯅ ꯃꯥꯅꯤ ꯃꯍꯥꯛ ꯄꯨꯁ ꯑꯞ ꯏꯜꯂꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ, ꯑꯩꯁꯨ ꯏꯟꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯄꯥꯛꯊꯒꯦ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯥꯔꯨꯁꯅ ꯄꯨꯁ ꯑꯞ ꯏꯟꯕ ꯌꯥꯎꯒꯅꯨ, ꯅꯪ ꯑꯍꯟ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯐꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ, ꯕꯥꯔꯇꯨꯛ ꯑꯗꯣ ꯂꯩꯃꯥꯏꯗ ꯄꯥꯛꯊꯈ꯭ꯔꯦ꯫ ꯀꯥꯡꯒꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯕꯣꯕ ꯑꯗꯨ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯥꯔꯨꯁꯁꯨ
Batuk Patel amadi phamungdugi karakta pakthaduna Batuk Patel na illiba makai mahaksu buktan ado inba yauraki. Batuk Patel na Bob adu ukhigadabadu kitadangay. Adubu arus na thatkrabadina mahak ado ubadi ngamhogdre. Batuk Patel na masing thira duna buktan inba horaki. Arusu mahang illiba makai inki aduga Bob su udanaba haina makoina illiba makai marum lumduna inba horaki. Hital ado phamung mathakta matha saduna pharang chungduna khangli. Batuk Patel adu masing tararak illaga inba ngamaktaduna laimaida padrak launa tai. Tanja adu da Bob ado maning handuna kangadagi lithokduna tholai aduga hital na Bob ta sign tawi nahak chen khro haiduna Bob adu chen na hone ngai tanja adu da Batuk Patel adu hogolaktuna Bob na leram liba phibam adu urakhi. Bob adu chen thokpa nang hogdre upai lekte huran ba phakhre. Tanja adu da Batuk na sauna haidai hai pujari nang sida kaidawramino haiduna hanglakpada Bob adu khumpham khangdaduna room adu da changlakpa oina sakhre aduga haidai ai ayuki breakfast ki kaikai semuge haiduna hangba changlakpani haina khumki. Tasengbadi Bob na leiramliba phibam adu tumuba oibanina hapen amakaktang setlaga leiba ama oibanina matang adu yamnadi chadre. Batuk Patel na haidai napi naron so amatu yauduna ka asida changlakpa yabra haiduna sensanduna khupak na Bob ta thaki. Bob adu khangboi lakpoi mahaki oinagi khut aduna amuk arus ta tharaki. Arus nasu amuk khangboi lakpoi mahaki makubok oiriba Batuk Patel mamaida tharaki. Oiriba phibam thodok adu ubada hetal adu tawkham khangdaduna mahaki phaijup aduna kupsanduna khangduna leki. Tanja adu da mapanda angang negro macha adu kablakpagi makhon takhi. Adu da Batuk Patel adu aigi isunupa kappe hairaga mapalomda chenthokhi. Batuk na satkhiba adu da arusu matung inarei aduga maningda Bob amadi hetal su matungda inarakhi. Arus na Batuk da hai Papa aina khupak na thaba do ai oyat samnabagi leina amakhak lei aduna ni saubiga nungakpiyu haiduna hairakhi. Aduda Batuk Patel na yare haiduna makhoi kumtharakhi. Yum madugi thongjin mapanda Sendina angang dugi mama Stella da hairai. Stella aikhoi yam lankhre aina haijari base amukta tabiyu haiduna. Bob amadi hetal na Stella bu ubada pakhatpana loire maramdi makhoi na Stella gi masa nupa adu loksanduna ahing ama makhoi imungda lenduna thamlubagini. Angang dugi mama Stella na English ta hairai. Nakoina gari thawbada ngaktang pubige haiduna pukhraga ahing ama lenduna thamliba karigino haina sauna Sendi da hairakhi. Tanja adu da Batuk na mahak asi kanano haiduna arusta hanglaki. Bob na oina khumlai nahaki nasunupa Rahul Rajesh Rohan Rajki school gi ojani haiduna khumlaki. Stella na nakhoi kidnapping tawi hairaga police ta takpidribado naraibak pharabani hairamnaga angang du puduna sauraga chatki. Aduga Batuk na makha tana sauna hairai. Nupi macha asina kidnapping aduga police haina hairamlibasi karigino haina hanglakpada arusna kidnapping haibadi kid haibadi angang ni aduga napping haibana tumhanba haibani angang ado sanga tumhalurage haina haibani aduga amuk Batuk na police haina haribasina karino haina hairaki aduda arusna police haribasina angang mosa asi hainwai chauraga police officer ama ohensi haibani haina athra halaki aduda aruski wahai singadu tabada Batuk ado sawu pungpha phakre aduga arusna makha tana hanglai angang su satkre oza du su satkre aduga papa di kaidongai satkadage haina chance lawraduna hanglaki maduda Batuk na hairei aigi isanupi isunupa amadi yanupa nakhoi mayam leiribanina nungsikraba nakhoi bu thadoktuna aina kaidobagi chacharugani aibu London gi mafamsingda koiba pubiyu haiduna oina hairaki. Batuk Patel gi wahising adu tabada makhoi mari ado matha saba sum henjalakhi. Mathangi sinda oliba asi rup kuptaba bus ki mathak amada tonghanduna Batuk Patel bu makhoi marina koiba pubiri. Makhoi marina mapanda koiba puthokpirakpa aduda Batuk Patel adu yamna harauna chatlami. Aduga tanja aduda Sendida mahaki mabung Krishna gi phone ama lakhi aduga hairei mahak haujik London da laklani haiduna. Aduda Sendina hoi dada lakpiro akhoi gi yumda oina thengnarasi haiduna haiki. Sendina mabung gi wafam adu tabada makhoi ahumda tamki mabung laklani haiba wafam adu tabada makhoi ahum matha yamna sarakhi. Kari tawgani haiduna murum sonduna makhoi mari wa khanaba horakhi. Aduda hital na hairei nakhoi gi dada adu yumda laksellabadi akhoi na silluba pumnamak papana loina khangkragani haiduna hairakhi. Wafam adu Batuk Patel na tabadagi makhoi gi manakta sangjalakduna hairei
nakhoi na murum sonaduna aina takrabadi loinama khangkhrani haribadu karigino haiduna hanglakhi hital nado khumpham khangdana khumlai papa sendi se ekhoi gi thabak suna na balai nupi nate tasengbadi mahak ase paisa yamna paiba imung amagi machani haina khumlakhi maram aduna makhoi gi imung manungi miyoi singna mahapu paisa yamna paiba ina khumba nupa amada luhongma pamlami wafam adu tabada batuk patelna adu kaidorage haiduna makha tana hanglakhi aduda sendi na khumai ai luhongma pamdri lairik makha tamthaduna doctor ama oiba pami haiduna khumlakhi aduga bob na makha amuk tarai maram aduna mahang luhongbadu pamdabagi damak mahaki mabungda London da leiba paisa yamna paiba nupa amaga khangnare mahaka oina luhongba pami haiduna haijin khre hairaduna batukta hairakhi aduga hital na mu makha tarai magi mabung ado mahakna khangnariba nupa adugi family ga unaduna wari sanaba pami haiduna London da yawrakhre haiduna khumlakhi aduga arusna amuk makha tana hairai upai lejadraba nupi masa asigi akhoi mateng pangbirasira haiduna hairai makhoi gi wahi sing adu tabada batuksu nungaitaba ma phawraklami aduga hairai hoi mateng pangbirasi adubu matau karamna akhoina mateng pangbigadawribano haiduna hanglakhi aduda hitalna khumlai akhoina magi nupadugi imung manung ado sabiduna mateng panglasi haiduna hairai matang aduda batukna mu hairai magi nupa adudi kanana sabigadawribano haina hanglakhi arusna aina oina sabirage haiduna khumlakhi aruski wahi adu tabada batukna yaningdaduna nangdi saba yaroi haiduna hairakhi aduda hitalna mapabu themjanduna hairai sajannabani na kaisu kaide kaino asengba sunatana papa haina hairakhi aduga arusna wa makha tarai aduga madam Zulekhana papa gi nupi sarasi haiduna makhoi gi wahi sing adu tabada batukna adudi yamna phare good idea ni yumda chatlasi makhoi gi mabungdo thengnarurasi haiduna hairakhi mathangi sinda uliba asi makhoina haina khiba plan adu sinaraduna makhoi pulapna mabung Krishna bu ngaiduna leiri mabung Krishna adu yawraktuna makhoi gi manak tamna changlakhi arusna mabung Krishna gi saktam adu ubada pungak ngakre maramdi maga hanan nungsinarambi puja haiba nupi adugi mabung oiduna leiramki aduga mangonda kinna thilaktuna aigi isanubigi mafamdagi lapna layu haibadu ningsinglakpa aduda mahak pungak ngakribani aduga mikup adudagi sendi ase pujagi manaw nupini haina khanglakhi sendina mabungbu ubada harau manduna paisenduna mabungbu konjaki mayam adu mathang masa masana sak taksarakhi aina aruski mapa batukni aina aruski mama Zulekhani aina aruski machal nupi hetalni aduga bobna hairakhi aina aruski machal nupi gi nupani haiduna aduga aruski masagi pali adu lakhi adubu arusti tumina wa ngang thokdana sap yungna leptuna leikhi aduga Krishna da munna yengamlaga longna haithakhi mathangi sinda arus adu gyan tadana hiptuna lei aduga mahaki akoibada mayamduna arus mikap thoklo haiduna kauraduna koisallaga lerami adudagi arus adu mikap tholaktuna longna hogolai mahakna hogolakpa matamda mahaka mayoknana Krishna adu phamduna lerami aduga ising glass ama pirai aduga hairai aibu ubada kari wantharibano haiduna hanglai maduda arusna khumlai mapan thokpada nungsa kanna sarabadi aise sunstroke hek tawduna wanthagali adudugi wantharibani haina khumlai Krishna na arusta ising khara nangi namaida saselu haiduna aduga wa makha tarai nangse kada waiduno amadi ukre akhoina thengnakhibdu kadai waiduno haiduna hangjilakhi aduda arusna aiga manaba oiramgani aidi nangbu amukta phabu ukhidri haiduna khumlakhi aduga Krishna na makha tana hanglai nang kari thabak tawge haiduna matang aduda sendina wa marak thaladuna hairai dada yam kanna hangluranu aduga wa makha tarai dada na cancel tawre hairaga amuk thuna London da laklibasi karigino haina hanglai aina laklibagi maramdi ngasi se raksha bandani haina Krishna na hairai mabungi wa adu tabada sendina hairai aidi ngasi se raksha bandani haiba pungkau kaulure haiduna hairakhi Krishna na karimta waru raganu aina puraklabani haiduna pocketagi rakhi edu lokthuraktuna pulao haiduna sendi da pi sendina hairai dadana pirakliba rakhi ase ani sure karigino haiduna hanglai aduda Krishna na amadi puja na tharakpani haiduna khumlai aduga sendina makha tana hanglai
ꯏꯆꯦ ꯄꯨꯖꯥꯁꯨ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯇꯥꯡ ꯑꯗꯨꯗ ꯑꯥꯔꯨꯁ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀ꯭ꯔꯤꯁꯅꯅ ꯃꯍꯥꯛꯇꯤ ꯂꯥꯛꯂꯔꯣꯏ, ꯃꯥꯒꯤ ꯅꯨꯄꯥꯒ ꯕꯦꯒꯁꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯁꯦ ꯄꯨꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨ ꯄꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯑꯥꯔꯨꯁꯀꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯗꯨꯅ ꯍꯪꯂꯛꯏ, ꯅꯪꯗꯤ ꯀꯔꯤꯒꯤ ꯔꯥꯈꯤ ꯁꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯍꯤꯇꯜꯅ ꯑꯥꯔꯨꯁꯀꯤ ꯃꯆꯟꯅꯨꯄꯤ ꯁꯥꯔꯨꯔꯕꯅꯤꯅ ꯃꯍꯥꯛꯅ ꯂꯠ ꯂꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯁꯦꯟꯗꯤꯗꯧꯅ ꯉꯁꯤ ꯔꯛꯁꯥ ꯕꯟꯙꯟꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯗꯤ ꯔꯥꯈꯤ ꯑꯃꯁꯤꯅ ꯑꯥꯔꯨꯁꯀꯤ ꯃꯈꯨꯠꯇ ꯁꯤꯖꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯤꯇꯜꯅ ꯀꯔꯤꯃꯠꯇ ꯈꯜꯂꯨꯕ ꯂꯩꯇꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯁꯤꯖꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯥꯔꯨꯁꯀꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯁꯤꯒꯦ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯇꯜꯒꯤ ꯃꯄꯥ ꯕꯥꯇꯨꯛꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯔꯛꯁꯥ ꯕꯟꯙꯟꯗꯤ ꯉꯔꯥꯡꯅ ꯂꯣꯏꯈ꯭ꯔꯦ, ꯉꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯇꯁꯦꯡꯕꯗꯤ ꯕꯥꯇꯨꯛꯅ ꯔꯥꯈꯤ ꯑꯗꯨ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯔꯥꯈꯤ ꯀꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯕꯨꯡꯗ ꯈꯛꯇ ꯁꯤꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯥꯔꯨꯁꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯤꯇꯜꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤꯅ ꯔꯥꯈꯤ ꯑꯗꯨ ꯁꯤꯈ꯭ꯔꯕꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯤꯡꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯀ꯭ꯔꯤꯁꯅꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯔꯥꯈꯤ ꯑꯗꯨ ꯄꯨꯟꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ, ꯃꯔꯝꯗꯤ ꯔꯛꯁꯥ ꯕꯟꯙꯟ ꯑꯗꯣ ꯉꯔꯥꯡꯅꯤ ꯉꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ ꯔꯛꯁꯥ ꯕꯟꯙꯟ ꯑꯗꯣ ꯉꯁꯤꯅꯤ ꯉꯔꯥꯡ ꯅꯠꯇꯦ, ꯍꯤꯇꯜ ꯄꯨꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯇꯜꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯥꯔꯨꯁꯀꯤ ꯃꯈꯨꯠꯇ ꯄꯨꯟꯕ ꯍꯧꯔꯛꯈꯤ꯫ ꯕꯥꯇꯨꯛ ꯄꯥꯇꯦꯜ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯍꯤꯇꯜꯅ ꯑꯥꯔꯨꯁꯇ ꯔꯥꯈꯤ ꯄꯨꯟꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯉꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯂꯦꯛꯊꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯣꯕ ꯑꯗꯨ ꯀꯣꯔꯤꯗꯣꯔꯗ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯥꯔꯨꯁꯅ ꯀꯥ ꯑꯃꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯍꯥꯏꯔꯛꯏ, ꯀ꯭ꯔꯤꯁꯅ ꯑꯁꯦ ꯄꯨꯖꯥꯒꯤ ꯃꯕꯨꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯕꯣꯕꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟꯗꯣ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯨꯖꯥ ꯍꯥꯏꯔꯤꯁꯤ ꯅꯪꯒ ꯃꯀꯥꯎꯗ ꯍꯥꯟꯅ ꯈꯪꯅꯈꯤꯕ ꯅꯨꯄꯤꯗꯨꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯂꯧꯁꯟꯕ ꯉꯝꯗꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯦꯟꯗꯤꯒꯤ ꯃꯕꯨꯡꯗꯤ ꯀ꯭ꯔꯤꯁꯅꯅꯤ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯑꯥꯔꯨꯁꯅ ꯍꯥꯏꯔꯛꯏ, ꯁꯦꯟꯗꯤꯁꯨ ꯄꯨꯖꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯗꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ, ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯁꯦꯟꯗꯤꯗ ꯑꯁꯦꯡꯕꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯕꯣꯕꯅ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯁꯦꯟꯗꯤꯗ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯃꯥꯅ ꯀꯩꯁꯨ ꯈꯪꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯥꯔꯨꯁ ꯑꯗꯣ ꯍꯥꯏꯗꯣꯛꯂꯨꯔꯅꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯅ ꯄꯨꯅꯗꯨꯅ ꯃꯨꯛꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯗ ꯕꯣꯕꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯗꯣꯛꯑꯣ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯗꯣ ꯑꯣꯏꯗꯕ ꯀꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯥꯔꯨꯁ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯂꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯥꯔꯨꯁꯅ ꯍꯥꯏꯔꯛꯏ, ꯑꯩ ꯁꯦꯟꯗꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯣꯏꯗꯕ ꯑꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯡꯂꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯍꯨꯃꯥꯡ ꯁꯧꯕꯅꯤꯅ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯖꯔꯛꯏ, ꯑꯩ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯕꯣꯕ ꯑꯗꯨꯁꯨ ꯉꯁꯥꯏ ꯑꯥꯔꯨꯁꯀ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯔꯨꯕꯗꯒꯤ ꯍꯨꯃꯥꯡ ꯁꯧꯔꯗꯨꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯥꯔꯨꯁꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯅꯝꯕ ꯑꯃꯗꯤ ꯐꯠꯇꯕ ꯑꯣꯏꯗꯕ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯕꯣꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯤꯅꯝꯕ ꯑꯗꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯕꯣꯕ ꯑꯁꯦ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅ ꯍꯦꯡꯉꯣ ꯇꯧꯒꯟꯕ ꯒꯦ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯒꯤꯗꯃꯛ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯁꯦꯟꯗꯤ ꯑꯃꯗꯤ ꯃꯕꯨꯡ ꯀ꯭ꯔꯤꯁꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯔꯨꯁꯅ ꯍꯩ ꯔꯥ ꯁꯨꯅ ꯌꯥꯎꯕ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯗꯗꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯥꯔꯨꯁꯅ ꯗꯗꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯀ꯭ꯔꯤꯁꯅ ꯑꯗꯨ ꯈꯔ ꯃꯨꯛꯂꯞ ꯇꯧꯔꯒ ꯗꯗꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯥꯔꯨꯁꯅ ꯁꯥꯔ ꯍꯥꯏꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ,
Sir, nabainise yamna phai. Nakhoigi family ase yam nungsi sanana leiramgadaba mali haiduna hairakhi. Aruski wahi adu tabada Sendina haidai. Nang akhoi family ga loina suna unadri. Aduna dada ise puja ga su aruska sak khangna hansi haiduna hairakhi. Aduda arusna mahakti lamna laikhibanina kamdongna sak khangna hangadawribano haiduna hanglakhi. Aduda Major Krishna na haidai karimta warunu ai photo kapke aduga mangonda MMS ta thakige haiduna hairakhi. Krishna gi wahai adu tabada arus adu pakhat mandana makutta pairamba pukham ado leimai da takiba khangogde. Matang aduda Krishna na hangai arus nang yamna sarabra sunstroke amuk tawge tawrakpra haiduna hanglakhi. Aduda arusna sunstroke nate ai camera conscious lei haina khumlakhi. Aduda Sendina arusta haidai ikai ganu se photo kamina si haiduna singjanduna mabungda photo kaphanki. Krishna na arusta ka hena zoom toksalaga mayek sengna kaptuna photo ado mahaki masan nupi pujada thakre. Photo adu thana bagidamak kanna loading tawringai tanja aduda bobna punamak loina soina batare haiduna yumma magi marumda leptuna ge nupa ma saraga Krishna gi phone aduda khingjalakhi. Adudagi ngasai loading tawduna leiramba photo adu tattuna pujada thabado fail oiki. Phone adu Krishna na okhatuna haidai hello. Aduda bobna yamna kothana thekna nongna haidai hello nungsiba kamdau birige haiduna hanglakhi. Aduda Krishna na ingangakna kanano tawraklisibo haiduna hanglakpada bobna haidai ningsing bidrabo ahing ama ibaini hotel da lekminakibado kawbirabro haiduna hanglakhi. Bobna phone tawrakpa adu arusna laptakna urami adudagi mahakna khangle mahakidamang mateng pangbiraklibani haiduna. Tanja aduda Krishna na nang kanano khangde wrong number ni haiduna phone ado kakthatkhi. Aduga somda bobna thekna nongna acting tawduna phone tawriba matau adu mathaktagi Batuk Patel na urami. Adudagi Batuk Patel na bob ase geni haiduna hana singnamba leramba ado thawdok adudagidi amuka hena mayek sengna asengba geni haiduna khankhre. Aduga Krishna na makha tana amuk photo ado thage tawbada Sendina haidai dada kona tharo nang yam sokthana ure amuktang fresh oitho olao ai kadu taklagi haiduna puduna chatkre. Satkhiba aduda aruski lengjumda Krishna ki lengjumna khetnai. Aduda Krishna na mamit khana yengduna makhut anina sign tawduna namito munna yengu haiduna khangalamki. Mathangi sinda uliba asi ngasai fresh tawba changkiba Krishna ado steamer room amada steam tawduna leiri. Aduga mahaki phone aduna bathtub adugi mapanda thamduna leiri. Aduga aruska bob kana phone adu lauraga photo adu kakthatnabagidamak nakal amada lumduna tanja yenglaga leiri. Krishna adu steam tawba loiraga magi bathtub ta hipthakre aduga bob amadi arus steamer ka aduda amuk changduna tanja yenglaga lumduna leiri. Steamer ka oibanina makhoi animak humang saumandana furit adu lokthokduna khangduna leiri. Krishna na mamai tanabagidamak sop ama mamai da taiduna leiringai tanja aduda makhoi ani tapna tholaktuna tunglomdagi phone ado lauge haiduna lambada phone du nanthaduna bathtub manungda tasinki. Phone adu isingda takhrabani makhoi gi ningba thunglabani makhoi ani tapna mapalomda thoki. Makhoi ani na chenthorakpa aduda Batuk Patel na amuk nakaldagi urami aduga tuminna kari ngangnaribno haiduna taraga lei. Ngasai steamer room da lotuna leirubanina makhoi animak masadu yamna sagatlami bobna masa adu sormapi holaga haidai thabak loire adudi yare ko haiduna arusta hanglaki. Aduda arusna su magi furit aduna mamai mamin adu taithokna sormapi holi tawraga haidai loire yam nungaire ai pungpen pele hairaki. Bobna haidai humang yamna saure salasi lao hairakpa aduda makhoi ani punna chaminakre. Tanja aduda Batuk Patel ado tuminna ngakladuna ungduna yenglaga lehawi. Ngaktang leiraga Krishna adusu irujaba loiraduna mafi maron semduna tholai. Aduga Batuk Patel bu leptuna leiramba adu ubada mahakna hanglai uncle sida kaidawramino haiduna
Batuk Patel na khumlai ai laigi prasad piba lakpani nangsu boy asiga haina chingnana hanglaki mahakna chingnariba adu ataigi nate boy haibadi nupa masa sing asiga iru jaminabra haina hangmani aduda Krishna nasu hoi aiju haina khumlaki Krishna gi wahai adu tabada Batuk Patel na Krishna mahaksu yauna ge sing asiga ngausanaba yauri haiduna khanjaki aduga makhutta pairama pukham ado thadakhre aduga longna haithaki matang asida boyga irujabra haina hanglakpa adu Krishna di laiboy sapon hoina khanki aduna mahak mathanta laiboy sapon ge irujabase yadaba nupa oibajani makhoi ase ayaba family ni haina mathanta sonjaki mathangi sinda makhoi family mayam adu punna dining table amada chak chaminaduna lei Krishna ga Arus ka thangnana phaminei aduga matang aduda Arus adu ising thakduna leiringai tanja aduda Krishna na ai phone haina khangpon palaki aduda Arus ising adu haraki matang sadana ising harakpa aduda Krishna na ai phone pallaga karigino nangna haribado haina hanglakpa aduda bob noina khumbirei Arus ase bread chabada allergy leibani aduna mahak haribani haiduna khumlaki aduda Krishna na aidi ai phone panmaduda haribra haina khalure haina khumlaki aduga makha tana hairaki aina iru jaramdaida aigi phone ado bat tab manakta thamlambani adubu aina khanglakpa mikuptadi phone ado bat tab manunga taduna leiramle thodok adu yamna chinganingai oi haina hairaki matang asida sendina makhong tingdoktuna dining table gi wangwada phamliba Arus ki makhongda mahaki makhongna nungsina tapna taglai aduga mahaki makhong ado amuk chingsanki aduda Arus nasu magi khungop adu lokthokuna mahaki makhongna Krishna gi makhongda sendi oiraboi ningduna tapna takpa horklami aduda Krishna na khogdem laktuna changjilau haina ingit pirai aduga hairai nangna takliba do ai khongdani haina Krishna gi wahai adu tabada Arus adu swai lawi aduga Krishna na mahaki character acting mamitta makut thamduna yengu haiba adu toroklami mathangi sinda uliba si numidangi matamni room amada sendi amadi Arus phamduna lei Arus na ngasai Krishna na mamitta khusa thillaga acting tawrakhiba adu matau tamduna lei sendina mongonda karigino nangna tawriba do haina hanglaki aduda Arus na nangi dadana ingonda munna khalu hairaga tawba acting ado matau tamani haina khumlaki aduga makha tarai nangi nabungna aise karisu pambigadaba mande haiduna hairakpada sendina Arusta nungsi na konbiduna yam ka hena khanjalunu haiduna hairaki tanja aduda Krishna su ka aduda changlaki aduga mahanga tawramliba matau adu ubada changdaduna mahak changle haibagi ingit piba oina khawdemlaki adubu Arusti sendina makhori nungaitaboi ningdana nang khanau nungaitabra haina oina hanglaki makhoi anina tadana leiba aduda Krishna adu sauduna isal haina kanna koraki tanja aduda makhoi ani khangpre khangduna naksinna leiramba adu phallauna chongthoki sendi ado pakhat mandana mabung sawba tare haiduna sorry dada ai lanjare haiduna haijaki aduda Krishna na nangdi nangi ka da tumba changkhro haiduna sanghankhre aduga Arusta makha tana hairai aina lakpada aigi luggage adu onakhre aduna hayengdi luggage onaba chatminasi haina hairaki aduga thenge tumlurasi lao haiduna makhoi ani tuminaba changki amaromda uliba asina hetal amadi bob adu ka amada romance tawduna leiri tanja aduda Batuk Patel adu changlaktuna makhoina tawriba mawong aduda hey pujari nang kai tawribano haiduna laurakhi aduda bob na khangpre khangladuna aigi nupini adugi ni haiduna hairaki aduda Batuk Patel na adudi sajinnabani yam henjanganu haiduna hairaki aduga makha tarai hetal nang sendiga tuminaruro aduga bobti aiga tumin haurage haiduna hairaki hetal adu sendigi kada tande mande tawduna changki aduga Batukna makhoina tungga dawriba phamung adu yengba matamda wakhal ama khalaki madudi bob hairiba nupa ase ge oibanina horel aina tumkhrakanda kari amuk torokadagi haiduna mahak matha sajaki mathangi sinda uliba asi Krishna amadi Arus karama thauduna thabak ama chatli matang aduda Arusna Krishna da hanglaki ayuk asida kadaida chatkadawribano haiduna maduda Krishna na khumlai aigi suitcase ado Kishore Samtani kawba amaga onagadabani
aduna mahaki hotel da chatlibani haiduna khumlaki. Krishnana Kishore Samtani haina palakpa aduda arus ado pakhatpana loikre. Maramdi Kishore Samtani haiba nupa asi mahakna ngasai ahanba luhongkiba Deepika haiba nupi adugi mapaduni. Aduga makhoina chatliba mafam asina Kishore Samtani gi casino gi mafam adudani. Maram aduna mahak Kishore Samtani ado soiduna thengnaragani haiba khangbagi mahak pakhatlibani. Makhoina lakliba mafam adu yaure aduga Krishnana suitcase adu gari adu dagi lauthaduna changlasi lao haiduna arusta hairai. Tanja adu da arusna ai phone amukta tahokhige nang changbiramlo hairaga namduna leitharaga gate lehawi. Krishna adu hek changkhibaga Kishore Samtani na arus ki lengbanda konduna hai yanupa nang sida kaidaramnibano haiduna hanglaki. Arus adu khangprek khangduna tumina lei aduga Kishore Samtani na makha tana hanglei Devika di haiduna. Maduda arusna Devika di yumda lehawi haiduna oidaba ngangduna khumlaki. Aduga Kishore Samtani na hairai manungda changlasi lao haiduna. Aduda arusna ai bathroom da amukta changhokhige haiduna hairakpa aduda Kishore Samtani na manungda su toilet lei. Hotel amadi casino pumnamang asi nangiga chap manai changlasi lao haiduna manungda namduna pusanduna changlai. Makhoi anina changlakpada toilet ki mapa hek yawbaga arusna ai toilet amukta changukhige hairaga changkhre. Aduga mapalda Kishore Samtani adu suitcase adu paiduna ngaiduna lehawi. Arusna sor sangna hondoktuna mamit ushalaga toilet adugi phalangda ngathaduna leiri. Tanja aduda Krishna adusu toilet manungdagi tholaklaga arusna leiriba phibam adubu ubada nahak kaidawribino haiduna lengjum paiduna hairaki. Tanja aduda arus adu khangprek khangki aduga hairai ai kaisu tawde hairaduna. Adudagi Krishnana mapan tholasi lao aigi suitcase ase onthok minerurasi haiduna hairakpada arusna ai bathroom da umtang changlakhige nang thoklamu haiduna hairaki. Arusna karigumba mapan da thoklamba tarabadi mahaki makubok Kishore Samtani aduna ngaiduna leiribanina makhoi pulap thengnarabadi pharak tanarani haiduna mahak leithaduna lehuribani. Kishore Samtani adu toilet adugi main door adugi mamangda luggage ama paiduna mayanupa aruspu ngaiduna leiri. Aduga Krishna adusu toilet ki main door adudagi tholaktuna mabaini khamrangna na leminaduna mahaksu mahaki masenupa aruspu ngaiduna leiri. Makhoi ani ngahak khamrangna na leminaduna aruspu ngaiduna leinaki. Krishnana Kishore Samtani gi mamangda thamliba luggage adu ubadagi mahaki luggage ni haibadu khangle aduna mahakna hanglaki nahak Kishore Samtani ra haiduna. Aduga Kishore Samtani nasu mani ai Kishore Samtani ni haina hairaki. Aduda Krishnana ai Major Krishna ni haiduna masak taki. Adudagi makhoi ani amaga masak khangladuna luggage adu onthoknaki. Aduga Krishnana hairai luggage asi masak chap manaba aduda confuse atana aina onana purure warau biganu haiduna hairaki. Maduda Kishore Samtani na kaisu kaide haina khumlaki. Makhoi ani na wari sanaringai tanja aduda toilet ki main door adu kitang hangdoktuna mangak lithoklaga arusna lona yenglaki. Maduda makhoi ani wari sanabadu ubada amuk toilet manungda hanjinkhre. Aduga mahak toilet manungda hangat handa chatuna kari tawgadagi haiduna wakhan khanduna leiki. Krishnana nahak kana ngaibano haiduna hanglaki. Aduda Kishore Samtani na aigi iyanupa toilet changkhri mahak bu tholakpa ngairibani haiduna hairaki. Aduga nangdi kana ngairibano haina hanglakpada Krishnana aisu toilet changkhiba aigi mi ama ngairambani haiduna khumlaki. Tanja aduda arusna Kishore Samtani gi phone da tawsilai aduga hairai ai office ta leire office ta oina lakpiro ikubo haiduna hairaki. Aduda Kishore Samtani na nangdi karam kanda chatlibano haiduna hanglakpada arusna nakhoi anina luggage owner ringai matam aduda ai chatpani haiduna khumlaki. Adudagi phone ado thamkhre. Kishore Samtani na Krishna da hairai aigi iyanupa do office ta leire aduna ai chatlage hairamlaga chatki. Aduga Krishna adu makha tana ngaiduna lehawi. Arusna mahaki makubok adu chatkhre khanglaba matungda kirup yengduna tholai aduga Krishna da hairai luggage ado onaru rasi lao haiduna. Aduda Krishnana aihak onare yare yumda chatasi haiduna makhoi ani casino adudagi thokminarki. Makhoi ani na tholaklingai talak aduda hetal adu makhoi ni gi mamangda phat launa phauduna chatki.
ꯃꯐꯝ ꯑꯁꯤꯗ ꯍꯤꯇꯜꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯕꯣꯕ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯅꯤ, ꯑꯗꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅꯅ ꯆꯤꯡꯅꯅ ꯍꯤꯇꯜꯂ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯤꯇꯜꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯅ ꯑꯥꯔꯨꯁꯇ ꯍꯪꯂꯛꯏ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯗꯣ ꯀꯗꯥꯏꯗ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯑꯥꯔꯨꯁꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯠ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯠ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯗꯣ ꯍꯥꯏꯠ ꯄꯥꯔꯛꯇ ꯑꯉꯥꯡꯁꯤꯡꯕꯨ ꯑꯦꯔꯣꯕꯤꯛ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯕꯣꯕꯁꯨ ꯑꯥꯔꯨꯁ ꯑꯃꯗꯤ ꯀ꯭ꯔꯤꯁꯅ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯍꯧꯁꯥꯒꯨꯝ ꯀꯦꯁꯤꯅꯣ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯥꯔꯨꯁ ꯑꯃꯗꯤ ꯀ꯭ꯔꯤꯁꯅ ꯂꯥꯛꯄꯗ ꯎꯕꯗꯒꯤ ꯃꯍꯥꯛ ꯈꯪꯂꯣꯠ ꯂꯣꯠꯈꯤ꯫ ꯀ꯭ꯔꯤꯁꯅꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯍꯧꯕꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯕꯣꯕꯂ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯕꯣꯕꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅ ꯑꯗꯨ ꯆꯤꯡꯅꯃꯟꯗꯨꯅ ꯑꯥꯔꯨꯁꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯑꯥꯔꯨꯁ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯅ ꯑꯥꯔꯨꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯆꯨꯝ ꯑꯔꯥꯟ ꯉꯥꯡꯕ ꯈꯪꯅꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯥꯔꯨꯁꯀꯤ ꯃꯁꯥꯗ ꯅꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯥꯡꯈꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯕꯥꯊꯇꯕ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤꯕ ꯑꯗꯨ ꯆꯤꯡꯅꯩ꯫ ꯑꯗꯨꯒ ꯉꯁꯥꯏ ꯀꯤꯁꯣꯔ ꯁꯝꯇꯥꯅꯤꯅ ꯃꯌꯥ ꯅꯨꯄꯥꯕꯨ ꯇꯣꯏꯂꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯁꯦꯟ ꯅꯨꯄꯥꯕꯨ ꯀꯦꯁꯤꯅꯣ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯎꯈꯤꯒꯨꯝ ꯇꯧꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯁꯤꯟ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯪꯅ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯂꯝꯕ ꯍꯦꯛ ꯌꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯁꯦꯟꯗꯤ, ꯕꯣꯕ ꯑꯃꯗꯤ ꯍꯤꯇꯜꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯦꯟꯗꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯗ ꯍꯪꯂꯛꯈꯤ, ꯗꯗꯥ, ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯀ꯭ꯔꯤꯁꯅꯅ ꯈꯨꯝꯂꯛꯏ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯑꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯥꯔꯨꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯃꯈꯥ ꯊꯥꯔꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯂꯕꯁꯨ ꯃꯁꯤꯟ ꯑꯁꯤꯗꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯥꯔꯨꯁꯅ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯏ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯏꯆꯝ ꯆꯝꯕꯅꯤ꯫ ꯅꯪꯅ ꯑꯁꯦꯡꯕ ꯍꯦꯛ ꯉꯥꯡꯕ ꯃꯇꯝꯗ ꯀꯇꯥ ꯑꯁꯤꯅ ꯑꯁꯪꯕ ꯃꯆꯨꯗ ꯍꯥꯏꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯔꯕꯗꯤ ꯀꯇꯥ ꯑꯁꯤꯅ ꯑꯉꯥꯡꯕ ꯃꯆꯨꯗ ꯊꯤꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯗ ꯅꯪꯅ ꯌꯦꯁ ꯅꯠꯇ꯭ꯔꯒ ꯅꯣ ꯍꯥꯏꯕ ꯑꯁꯤꯇꯃꯛ ꯈꯨꯝꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯀ꯭ꯔꯤꯁꯅꯅ ꯑꯥꯔꯨꯁꯇ ꯍꯪꯂꯛꯈꯤ, ꯅꯪꯒꯤ ꯅꯃꯤꯡ ꯑꯥꯔꯨꯁ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗ ꯑꯥꯔꯨꯁꯅ ꯍꯣꯏ, ꯌꯦꯁ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯟꯁꯔ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅꯤꯅ ꯀꯇꯥ ꯑꯗꯨ ꯑꯁꯪꯕ ꯃꯆꯨꯔꯣꯝꯗ ꯊꯤꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯀ꯭ꯔꯤꯁꯅꯅ ꯌꯨꯝ ꯑꯁꯦ ꯅꯪꯒꯤꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯥꯔꯨꯁ ꯑꯗꯨ ꯄꯥꯛ ꯈꯨꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯅ ꯅꯠꯇꯦ, ꯅꯣ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯀꯇꯥ ꯑꯗꯨ ꯑꯁꯪꯕ ꯃꯆꯨꯗ ꯊꯤꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯆꯨꯝꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯥꯔꯨꯁꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯌꯨꯝ ꯑꯁꯦ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯕꯣꯕ ꯂꯣꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯊꯤꯜꯂꯤꯕ ꯑꯗꯨ ꯕꯣꯕꯇ ꯅꯠꯇꯦ, ꯕꯣꯕꯀꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯦꯗꯥꯝ ꯖꯨꯂꯦꯈꯥ ꯕꯥꯅꯨ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯊꯦꯠꯂꯤ, ꯐꯣꯇꯣ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯊꯤꯜꯂꯛꯂꯤꯕ ꯑꯗꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯕꯅ ꯍꯥꯏꯔꯛꯈꯤ, ꯌꯨꯝ ꯑꯁꯦ ꯑꯥꯔꯨꯁꯀꯤꯅꯤ, ꯇꯧꯕꯇꯕꯨ ꯌꯨꯝꯁꯤꯒꯤ ꯃꯃꯤꯡꯗꯤ ꯖꯨꯂꯦꯈꯥ ꯕꯥꯅꯨꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯅ ꯃꯉꯣꯟꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯠꯁꯤꯜꯂꯛꯈꯤꯅꯨ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯕꯥꯏꯅꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ, ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯥꯔꯨꯁꯅ ꯅꯣ, ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯟ ꯑꯗꯨꯅꯗꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯀꯇꯥ ꯑꯗꯨ ꯑꯁꯪꯕ ꯃꯆꯨꯗ ꯑꯗꯨꯝ ꯊꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯇꯥ ꯑꯁꯤꯅ ꯑꯁꯪꯕꯗ ꯊꯤꯜꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯥꯔꯨꯁꯀ ꯀ꯭ꯔꯤꯁꯅꯒ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯨꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯤꯃꯦꯟꯅ ꯃꯁꯛ ꯈꯪꯗꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯇꯩꯁꯟꯈꯤ꯫
Maram aduna makhoi ani thengnajarabasu Krishnana mahakki masak ado khangkhidaba maramna mahakna thengnakhidaba chap manai khanduna no haiduna khumlakhibani. Makha tarakba question oina nahak luhonglabra haiduna hanglakhi. Matang asida Krishna gi wahang adu tabada bob amadi hedal adu pakhatpana loikhre aduga matha sana khangjakhi. Aduga Arusna yamna laina no haiduna khumlakhi. Mahakna luhongdri haiduna khumlakpa aduda machine adugi kata aduna di mahakna khumlakliba answer adu chumi haiduna kata adu asangmada adum thenduna leiri. Matang asida karigidamak kata asina chumi haiduna asangmada thillibano haibadu ai matungda haijarake. Arusna pirakliba paukhumsing adu loinamak mathang chumlakpadagi Krishna ado khangsaw sawgalai aduga hairai. Adudi nang hayo nangi namangda leptuna leiribasing ase nangi family ra haiduna hanglakpa matam aduda sendina wa marak thaladuna hairai. Yare to o dada haina khamlakhi. Aduga hairai dada ai dadabu yamna respect tawi. Aduga dadana Arusta tawiriba asidi respect nate mahakpu ikaiba pibani haiduna hairakhi. Aduda Krishnana sauna khumlai nang aigi ichalnupini aduna mangonda aina sumna wahang pahong tawbagi hak lei haiduna hairakhi. Sendina khumlakhi chummi dadana hangbagi hak lei tawbatabu dadana hangliba wahang sing adudi tayonare amata mari leinadre haiduna hairakhi. Aduga makhatana hairai aina dadagi mamangda wahang sing hange haiduna Aruski manakta sangsinduna hanglai. Aduga Arusta hanglai Arus nang aibu thamoi sengna nungsibra haiduna. Maduda Arusna yes ai nangbu thamoi sengna nungsi haiduna khumlakhi. Kata adu asangwada thinduna lei aduga sendina amung makhatana hanglai. Nang matam pumnamakta aibu adum nungsiduna leigadra haiduna hanglakpada Arusna yes haiduna khumlakhi. Kata adu makhatana asangmada adum thinduna lei. Matang aduda Arusna asengba ngakta ngangwa aduda Krishna adu tuminna lei. Aduga sendina amung makhatana hanglai. Aigi ibungna aibu nungsina ngakpi senbibagum nangnasu aibu matam pumnamakta ngakpi senbigadra haiduna hanglakhi. Aduda Arusna yes hoi haiduna khumlakhi. Kata adu makhatana asangbada thinduna adum lei. Arusna mahaki machanupibu luna khanbiba amadi thamoi sengna nungsibiba adu khanglakpadagi mahakna yare toklo hairaduna mahaki machine ado muthalai. Aduga hairai Arus ai nahakpu yamna lana khalure aibu ngakpiu welcome to my family hairaga Aruspu nungsina konsenbiki. Krishnana Aruspu adumna treat tawirakpa aduda mahak hainingai litana haraukhi. Sendina mahaki nupa Aruspu yabibagi damak mabungbu harau manduna nungsina changjanduna konkhi. Aduga tanja aduda bob amadi hetal adusu harau bunangam khai leikidre aduga Arusta lon hanglaki nahanga luhongdre haibada karigidamak kata aduna asangmada thillibano haiduna hanglakbada Arusna hairaki. Ngasai nungdinda Devikana ibainigi luhomagi divorce tawnabagi wafam ado ayaba pire accept tawbire aduna ni haiduna khumlakhi. Maram asinani ngasai Krishnana Arusta luhonglabra haiduna hangba matamda Arusna luhongdri haina khumbada kata adu asangmada adum thinduna leiriba ado. Film asigi aroiba sinda uliba asi ngasai mamangi sinda panjakhiba Major Krishnabu Bankimahan Palace ta London gi Maharani na medal pigani haikiba adugi function mafam aduni. Function mafam hall asi aduki matik phajai mafam asida mamal yamlaba polam kaya singna decoration tawri. Aduga mafam asida Prithvi gi saknai raba thongna pharaba lanmi kaya amadi miyam kaya tilli. Krishnana Arusta welcome to Bankimahan Palace haiduna welcome taraki. Maduda Arusna thank you sir haiduna khumlakhi. Krishnana sir haiba wahi ado hairaklanu haujikti dada haina kauro haiduna hairakhi. Maduda Arus ado yamna haraukhi. Aduga Krishnana makhatana hairai haujikti nangsu aikhoigi family haibado oirabani. Aduga hayeng ase mafam asida akhoi amuk lakhini haiduna hairakhi. Maduda Arusna asuk phajakraba mafam asidadi
ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯀ꯭ꯔꯤꯁꯅꯅ ꯍꯌꯦꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯜ ꯁꯦꯟꯗꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯣ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯕꯨ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯦꯖꯔ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅ ꯑꯗꯨ ꯑꯔꯨꯁ ꯍꯣꯏ ꯊꯝꯂꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯨꯁꯅ ꯀ꯭ꯔꯤꯁꯅꯅ ꯃꯍꯥꯛꯄꯨ ꯌꯥꯕꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯣ ꯃꯑꯣꯟ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯣꯕꯇ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩ ꯄꯨꯝꯅꯃꯛ ꯑꯁꯦ ꯗꯗꯥꯗ ꯍꯥꯏꯗꯣꯛꯄꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ, ꯑꯗꯨꯅ ꯑꯩ ꯗꯗꯥꯗ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯕꯣꯕꯅ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯊꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯍꯣꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ AC ꯗꯦꯂꯤꯚꯔꯤꯒꯤ ꯁꯔꯚꯤꯁ ꯇꯧꯕ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯛꯏ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯃꯈꯣꯏ AC ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯅꯈꯣꯏꯅ ꯀꯧꯔꯛꯄ ꯀꯥꯡꯕꯨ ꯑꯗꯨꯅꯤ ꯍꯥꯏꯔꯗꯨꯅ ID ꯎꯠꯂꯒ ꯁꯛ ꯇꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯨꯂꯦꯟꯒꯤ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯥꯀꯟꯒꯤ ꯔꯦꯛꯇ ꯂꯩꯔꯤꯕ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯅꯪꯅ ꯄꯥꯏꯔꯤꯕ ꯁꯤꯂꯤꯟꯗꯔ ꯑꯗꯣ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯥꯏꯒꯦ ꯇꯧꯔꯝꯂꯤꯕ ꯁꯤꯂꯤꯟꯗꯔ ꯑꯁꯤꯗꯤ ꯅꯥꯏꯇ꯭ꯔꯁ ꯑꯣꯛꯁꯥꯏडꯀꯤ ꯁꯤꯂꯤꯟꯗꯔꯅꯤ, ꯃꯁꯤꯗꯤ ꯂꯐꯤꯡ ꯒ꯭ꯌꯥꯁ ꯌꯥꯎꯏ, ꯍꯥꯏꯕꯗꯤ ꯃꯤꯕꯨ ꯅꯣꯛꯅꯤꯡꯍꯟꯅꯅꯕ ꯀꯝꯄꯣꯅꯦꯟ ꯌꯥꯎꯕ ꯒ꯭ꯌꯥꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯥꯀꯜꯒꯤ ꯔꯦꯛꯇ ꯊꯝꯂꯤꯕ ꯁꯤꯂꯤꯟꯗꯔ ꯑꯁꯤꯅ ꯀꯨꯂꯦꯟꯅꯤ, ꯃꯁꯤ ꯁꯤꯂꯤꯟꯗꯔꯁꯤ ꯑꯣꯏꯅ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯐꯤꯡ ꯒ꯭ꯌꯥꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯣꯛꯄꯗ ꯊꯤꯡꯕ ꯉꯝꯗꯕ ꯃꯈꯩ ꯅꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯕꯣꯕꯅ ꯆꯤꯡꯊꯣꯛꯈꯤꯕ ꯑꯔꯨꯁ ꯑꯗꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯔꯨꯁ ꯑꯗꯨ ꯄꯥꯏꯊꯣꯛꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯏ꯫ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯣꯛ ꯂꯥꯎꯅ ꯅꯣꯝꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯔꯨꯁꯅ ꯕꯣꯕꯇ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯕꯣꯕꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯇꯥꯈꯣ ꯍꯥꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯃꯗꯨꯗ ꯑꯔꯨꯁꯅ ꯁꯥꯎꯔꯗꯨꯅ ꯕꯣꯕ ꯑꯗꯨ ꯈꯪꯏꯟ ꯏꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯣꯕ ꯑꯗු ꯄꯥꯏꯊꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯂꯦꯡꯃꯟꯈꯤꯗꯨꯅ ꯉꯁꯥꯏ ꯅꯥꯀꯟꯗ ꯊꯝꯈꯤꯕ ꯂꯐꯤꯡ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯅꯥꯟꯊꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯁꯤꯂꯤꯟꯗꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯈꯤ꯫ ꯑꯔꯨꯁꯅ ꯑꯩ ꯍꯥꯏꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕ ꯐꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯁꯤꯟꯈ꯭ꯔꯤꯕ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯑꯣꯏꯅ ꯑꯣꯟꯅ ꯇꯩꯅꯅ ꯄꯨꯗꯨꯅ ꯃꯦꯟꯇꯦꯅꯦꯟꯁ ꯔꯨꯝꯗ ꯆꯪꯈꯤ꯫ ꯑꯔꯨꯁꯅ ꯃꯍꯥꯛꯅ ꯃꯤꯅꯝꯕꯁꯤꯡ ꯑꯗꯣ ꯀ꯭ꯔꯤꯁꯅꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯤꯠꯇꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯆꯪꯂꯛꯄꯒꯤ ꯇꯥꯟꯖꯥ ꯊꯣꯛꯄꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯂꯝꯕꯤ ꯆꯪꯐꯝ ꯁꯦꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯑꯔꯨꯁ ꯑꯗꯣ ꯋꯥꯡꯃ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯔꯨꯁꯅ ꯍꯥꯏꯒꯦ ꯈꯟꯖꯔꯝꯕ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯗꯥꯏꯁ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯀꯟꯗꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯃꯊꯪ ꯍꯧꯔꯛꯏ꯫ ꯒꯨꯗ ꯏꯚꯅꯤꯡ ꯂꯦꯗꯤꯁ ꯑꯦꯟ ꯖꯦꯟꯇꯜꯃꯦꯟ, ꯃꯤꯀꯨꯞ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯦꯖꯔ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯦꯗꯜ ꯃꯊꯪ ꯊꯦꯠꯄꯤꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯐꯤꯡ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯄꯨꯔꯗꯨꯅ AC ꯃꯦꯟꯇꯦꯅꯦꯟꯁ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯁꯤꯂꯤꯟꯗꯔ ꯑꯗꯨꯕꯨ ꯄꯥꯟꯁꯤꯟꯗꯨꯅ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯦꯟꯅ ꯅꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯄꯥꯜꯂꯤꯕ ꯁꯤꯂꯤꯟꯗꯔ ꯑꯁꯦ ꯂꯐꯤꯡ ꯒ꯭ꯌꯥꯁꯅꯤ, ꯑꯣꯟꯅ ꯇꯩꯅꯔꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅꯔꯦ ꯍꯥꯏꯕ ꯈꯪꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯟꯗꯨꯅ ꯑꯣꯟ ꯇꯧꯔꯤꯕ ꯑꯗꯨꯕꯨꯗꯤ ꯃꯨꯊꯠꯄ ꯀꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯁꯟ ꯃꯐꯝꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯅꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯔꯨꯁ ꯑꯗꯨꯁꯨ ꯅꯣꯛꯂꯗꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯗꯗꯥ ꯍꯥꯏꯗꯨꯅ ꯀꯧꯔꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯑꯔꯨꯁꯀ ꯍꯥꯟꯅ ꯈꯪꯅꯔꯝꯕꯤ ꯄꯨꯖꯥ ꯑꯗꯨꯁꯨ ꯀ꯭ꯔꯤꯁꯅꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯔꯨꯁꯅ ꯄꯨꯖꯥꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯕꯒꯤ ꯃꯍꯨꯠꯇ ꯄꯦꯟꯅ ꯑꯣꯏꯅ ꯅꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯧꯅꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯅ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯖꯔꯕꯁꯨ
lafeng gyas aduna maram oiduna pena nokladuna haidai arus sinthiba you bloody liar haiduna Krishna gi wahai adu tabada arusna nokladuna ai chitar nate minamba mi ama nate haiduna hairaki tanja aduda keshor samtani amadi mahaki machanupi devika ga makhoina leiriba manak aduda changlai aduga keshor samtani na nokladuna kari natik leidana aigi yanupada minamba chitar hairibano haiduna Krishna da hairaki aduda arusna ai nangi naya nupa nate nangi nachanupi devika ga aikhoi ani divorce tawkhrabani haiduna hairaki kishor samtani na aruski wahai adu tabada sauningjarabasu nokladuna hairai aduk luba wa adubu nangna nokladuna hairakliba karigino haiduna hairaki tanja aduda batuk patel hital amadi bob adu nokladuna makhoigi marakta amuk changsilakhi aduga batuk patel na hairai nakhoina aigi iyanupa aduda hairibasing adu karino haiduna nokladuna hairai batuk patel gi wahai adu tabada Krishna na nokladuna hairai ashidi nangi nachanupani nangi nayanupa nate haiduna matang asida Krishna na nachanupani hairakliba asi mamangi sinda mahakna lakpa matamda batuk patel ado mahaki mapani haina masak takhiba adugini aduda hital na nokladuna khumlai arus ase aigi nupa nate haiduna mayamda haidoraki adudagi Krishna na nokladuna aruski gala pairaga hairai oktaba nangi nupi kaya suge haiduna hanglaki aduda arusna boki nupi bu aigi nupi sabani mayamna aigi nupi oina uhalle karigumba aigi nupi mayam ama leiramba taragadi nangi nasan nupi ase aina kaidobagi luhongadoribano hairaduna mayamda hairaki adudagi mayam adu punna amuka henna nominaki aduga batuk patel na hairai haujikti pumnamak asengba ado loina khangle adubu bobki nupidi kana oigadoino haiduna nokladuna hanglaki aduda mahaki machanupi hetalna nokladuna khumlai papa bob ase aigi nupani haiduna aduda batuk patel na confuse chatladuna adudi bob ase akhoi gi marakta kana oigadabano haiduna hanglaki aduda bob adu batuk patel gi mamangda chongthorakduna bob hairiba nupa ado aihakni papa haiduna nokladuna sak taklaki bob ki wahai adu tabada sauningbana loire adubu asauba adudi phongdokpa ngamdaduna nokladuna batuk patel ado khangjari aduga hairai aigi iyanupa ani sure adusu makhoi animak homo ge ngaktani hairaduna nokladga lauraki aduda mayam adu amuka hena pena nokhi matang aduda arusna ai homo nate haiduna nokladga phan chongduna khangi batuk patel na makhoi ani bu homo ni haibasi ngasai mamangi sinda mahakna chingnana ukhiba thokdoksing adudagi makhoi ani bu homo ni haiduna hairaklibani aduga tasengbadi makhoi homo amadi gi natte AC maintenance room da leiriba miyoi ani aduna loina soina batari haiduna nokladuna lafeng gas ki tharamba men valve adu thingjanba haurakhi mamang da hana losanduna leiramba wari aduga oida padaba lila mayam adu matang aduda loinamak haidoknaduna kanano haibadu pumnamakna khangminaki adubu thamoida phana sauningba phaugjarabasu lafeng gas aduna maram oiduna asauba pumnamak ado phagi tahanduna pena noktuna khangnaduna leiri arus aduna microphone ama pairaduna stage ki mathak aduda kakhatlaga miyamda nokladuna hairai ai mayamda kainomta haijage dada tabiyu ai kainomta haijage haiduna lauraki aduga makha tarai ai puja da purpose tauge haiduna laki adubu dadana aigi maida kinna thinduna thambirami aduga aigi marup sing na sinbiduna aibu ina khunbi nupi amaga amuk luhongbire adubu luhongbagi numit aduda aibu divorce tobiki adudagi ai isa itanta hingbagi athra leitre sijarage haiduna tawjaki adubu sendi thengnaduna aigi punsibu kanbiki aduga aibu anoba mapok ama amuk mahakna pokpiki ngasi aigi asengba pumnamak ado haidoki haiduna lakjabani adubu aina haidoktringaida mathanta haidokchakhre mayam noktuna taramba adu lafing gas adu muthatkhrabanina nokpadu tapna pharai aduga aruski wahising adu tabada minungsi phauduna nungaitaba hongnarai aduga arusna makha tarai ai ase
ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯗꯨꯅꯇ ꯂꯩꯔꯦ꯫ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯐꯣꯡꯗꯣꯛꯆꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯀꯞꯊꯔꯛꯈꯤ꯫ ꯑꯔꯨꯁꯅ ꯀꯞꯊꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯔꯨꯁꯇꯣ ꯄꯦꯟꯅ ꯀꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯗꯥꯎ ꯌꯥꯗꯕꯇ ꯑꯣꯏꯍꯟꯕꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯕꯨ ꯗꯥꯎ ꯌꯥꯗꯕꯇ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯏꯊꯤꯕ ꯂꯨꯖꯔꯗ ꯑꯣꯏꯗꯨꯅꯇ ꯂꯩꯔꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯖꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨ ꯑꯔꯨꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯑꯔꯨꯁꯅ ꯁꯦꯟꯗꯤꯗ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯗꯨꯅ ꯅꯪꯕꯨ ꯗꯥꯎ ꯌꯥꯗꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯑꯣꯏꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯩ ꯗꯥꯎ ꯌꯥꯗꯕ ꯃꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯝꯕ ꯂꯥꯏꯌꯔ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ꯫ ꯀ꯭ꯔꯤꯁꯅꯅ ꯑꯔꯨꯁꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ, ꯀꯌꯥꯝ ꯂꯨꯅ ꯇꯧꯖꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯈꯟꯖꯜꯂꯨꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯈꯨꯕꯥꯛ ꯄꯦꯟꯅ ꯈꯨꯔꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯑꯔꯨꯁ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯇꯝꯅ ꯌꯦꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯗꯥꯎ ꯌꯥꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯤꯅꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯦꯟꯗꯤꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯗꯥꯎ ꯌꯥꯗꯕ ꯃꯤ ꯅꯠꯇꯦ꯫ ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯁꯦꯟꯗꯤ ꯑꯃꯗꯤ ꯑꯔꯨꯁꯄꯨ ꯀꯣꯟꯖꯤꯟꯕꯤꯈꯤ꯫ ꯑꯔꯨꯁ ꯑꯃꯗꯤ ꯁꯦꯟꯗꯤ ꯑꯗꯨ ꯍꯔꯥꯎꯃꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯀꯔꯤ ꯀꯔꯝꯕ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯗꯥꯏ ꯄꯤꯖꯔꯤ꯫